Thaja, kaigino nangna aduk yam pukning sonthari duba. Maida khitang khak sokpadugiro nangi phibam haise. Yam pangdaba tawrakanu ko. Aigi imanabiga manjade. Amaromdadi chawthokna haibige. Mai so e hairiba nangondagi hena sak phajaba leikai sida kanabu leirige. Tarubi, waso yam nganganu ko. Nangnadi irai laina hairiba. Sahi supa ama mai sida pi amana adum yelisibu. Sak phajabagi khudamlo. Nangi wada mina taraga ngangja sarisi yengu haidana soidana nokna khini. Nokna ningaga nokna jasanu asengba haibani kaino. Ado haiso haibani. Thaja, nang aduda ka haina sukhanjangano. Ibani na yauriba marupse hek phangbaga nangi maido yam thuna yengthoknaba tawse. Aigi share ama yaubadusune nangi layengbagi adum oiro. Yari khaidine mingondagi hangdanaba hotnase. Adumakne aina pambaso. Ado Tarubi, aigi maise yengubagi kanaba bulai gidrene. Aigi thazadreda. Arembada paisa tingnabane. Kaidobagi kanaroi nangi dudi thambu thamko. Kok tangba mi phawba samhon ba ngamlaba matamni. Haujikse thaina gidu natre. Chawkhatpagi lamjelda yangna chen khalakliba. Computer technology gi matamni. Nangne wa thaidoknaba hotnagano. Kande mapalamda chatlagane layengnaba tawsi. Inena su sel khara tungshile haibani. Natte Thaja nangbu sumaina kyam kuina leiba yadoino. Aina harise yadaba yaroiko. Thaja sor sang nu hontoktuna. Yengase. Ado karigumba phatradi leitabasida sel mangaga tokadra khanbagi wane. Aina harisini nang soidana phaniye. Adugane Thaja. Hayengwai phajaridugi mathakta amuke hena phajathokhraga aigase amuk kaukthokini ko. Yareda. Nangi karando khara lepo kaidawrage. Aiga luna tinaba imanabi hairadi nangna tana kana lairigene. Nangbu kaukthokpa haibase. Ai isana isabu kauthoksabaga chap manadoine. Harise. Nangsu sangkhro. Aisu sangkhrage. Horen insang lanasi ko. Hoi hoi. Asumna anidu ngangang lakpana magi mayum yauduna changnakre. Thaja hangam hapa polangdu puthoraktuna manba hawi. Tanja aduda paridu makhutta khaw ama yanduna changlaklaga Thajagi nakanda satpham tharai. Daparia. Kadai satluino. Chatteda, noida sum lakpane. Oo. Chak thongdorbo. Thongkhiroida. Hangam se hana manthoaga thamadi horen komidana. Ado chak tinang thongdoi natro. Hoi, thongdoine. Aisu nongmatangde nangna thongwa changchang do mahau yenghaludana. Is adugibu noma ensang ahawba amadi yengthoaga loire kaino. Nongmata natine. Aidi ngasi mayekta yengningine. Ngasi de hangam thongdoine. Aduna hawroye. Kona ahawba amadi yengse. Nangna khangdabam leire. Hinjang mahau yengba haibasidi kemta thaktabi kangsoi thongudagi hana yengadabane. Aduda hairaba mido hinjang thongba haire khangadabane. Kemta thaktana thongadi yamna hawrani. Hai, apangbi kaidawe hawrudino. Na chak phanayam thabasu thongmai damidunu thongadi adum hawtre. Chaba yadre. Aduga na chak phana hapkira happoira. Thongbu hairabadine hawda hawdeba khaba. Ihe aidi warida kawredana. Thaja se loksela. Daparia kaino sibo. Kaishunateda. Nangna fish habadane chanaba achapot kharaga enjang kharaga laibirakone. Daparia kaidobagi leire ino. Adui saru yumgi oina layu yadro. Ekhoi nene ibani khakjabanina enjang idi kaisu thoidokteda. Aduna enjang se yumdo ina pukho. Aikhoi idi hingol su chawe enjang na bijuani ngai leite. Aduna noigi laibirakone. Adu oirasu Daparina leire isidi noida hauda bangaktani kaino. Aduna pukhuo. Thaja. Nanga sike dorage. Ha. Nanga sike dor have no.
ꯁꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯅꯪ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯗꯥꯄꯥꯔꯤꯌꯥ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯠꯇꯦ ꯊꯥꯖ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯅꯌꯥꯝ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯇꯥꯔꯤꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯃꯤꯗꯨꯅ ꯇꯥꯛꯏ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩ ꯃꯔꯝꯗꯨꯗꯤ ꯍꯪꯉꯣꯏꯗ ꯗꯥꯄꯥꯔꯤꯌꯥ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦꯀꯣ ꯑꯩꯗꯤ ꯏꯆꯝ ꯆꯝꯅꯗ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯌꯥꯝꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯤꯗ ꯗꯥꯄꯥꯔꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯐꯔꯦ ꯏꯟꯖꯥꯡꯁꯦ ꯂꯧꯍꯧꯔꯒꯦ ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯂꯩꯕꯤꯔꯛꯀꯅꯨꯀꯣ ꯑꯋꯨ ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯄꯥꯎꯊꯣꯛꯈꯤꯅꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯂꯧꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯆꯥꯁꯨ ꯆꯥꯕꯤꯔꯣꯏꯗꯕꯗ ꯀꯩꯗꯧꯗꯣꯏꯅꯣ ꯂꯧꯔꯨꯔꯒ ꯀꯩꯅꯣ ꯗꯥꯄꯥꯔꯤꯌꯥ ꯅꯪ ꯁꯥꯎꯔꯤꯔꯣ ꯁꯥꯎꯗꯦꯗ ꯀꯩꯗꯧꯕꯩ ꯁꯥꯎꯔꯗꯣꯏꯅꯣ ꯃꯤꯅ ꯂꯧꯕꯤꯅꯤ ꯂꯧꯕꯤꯔꯣꯏꯁꯨ ꯈꯪꯗꯅ ꯑꯩꯅ ꯑꯍꯩꯄꯥ ꯁꯥꯔꯨꯕꯒꯤꯅꯤ ꯐꯔꯦ ꯊꯥꯖ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯉꯥꯏꯈꯨꯋꯣ ꯗꯥꯄꯥꯔꯤꯌꯥ ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯑꯝꯃꯒ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯁꯤꯒꯤ ꯋꯥꯔꯧꯔꯒ ꯆꯠꯈꯤꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯏꯟꯁꯥꯡꯗꯣ ꯊꯝꯕꯤꯔꯝꯃꯣ ꯗꯥꯄꯥꯔꯤꯅ ꯆꯥꯕꯤꯔꯣꯏꯅ ꯈꯜꯂꯁꯨ ꯑꯩ ꯍꯪꯒꯥꯝꯁꯦ ꯍꯌꯦꯡ ꯊꯣꯡꯉꯒꯦ ꯉꯁꯤꯒꯤꯗꯤ ꯗꯥꯄꯥꯔꯤꯅ ꯄꯨꯔꯛꯏꯕ ꯏꯟꯁꯥꯡꯁꯦ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯌꯥꯔꯦꯗꯅ ꯁꯤꯐꯥꯎ ꯁꯥꯎꯔꯤꯕꯣ ꯄꯥꯔꯤ ꯄꯨꯝꯅꯃꯛꯇꯨ ꯐꯥꯖꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯍꯥꯏ ꯑꯄꯪꯕꯤ ꯅꯪꯅ ꯁꯥꯎꯔꯤꯅꯦꯅ ꯈꯜꯂꯤꯗꯣ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦꯀꯣ ꯑꯗꯣ ꯍꯌꯦꯡꯒꯤ ꯆꯥꯕꯤꯗ꯭ꯔꯁꯨ ꯉꯁꯤꯒꯤꯗꯤ ꯆꯥꯎꯀꯣ ꯊꯥꯖꯗꯨ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯄꯥꯔꯤ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯨꯔꯕ ꯈꯥꯎꯗꯨ ꯊꯥꯖꯗ ꯑꯃꯨꯛ ꯄꯤꯔꯝꯗꯨꯅ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯁꯛꯍꯦꯟꯗꯤ ꯊꯥꯖꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯀ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯀꯔꯤ ꯍꯤꯌꯥꯏꯕꯨ ꯆꯦꯟꯕꯅꯣ ꯅꯨꯄꯥ ꯃꯥꯕꯨ ꯑꯁꯨꯛ ꯊꯤꯅ ꯉꯥꯎꯍꯟꯕꯗꯤ ꯅꯨꯡꯁꯤꯕꯗꯣ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯣ ꯄꯨꯛꯅꯤꯡ ꯃꯍꯥꯛ ꯈꯛꯇꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗ ꯍꯛꯇꯨꯅ ꯊꯝꯈ꯭ꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯃꯤꯅꯤ ꯁꯛꯍꯦꯟ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯀꯅꯥꯁꯨ ꯇꯥꯛꯂꯝꯗ ꯅꯍꯥꯟ ꯊꯥꯖꯅ ꯂꯩꯔꯝꯕ ꯗꯨꯀꯥꯟꯗꯨ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ 이때마 ꯔꯨꯜꯁ ꯌꯥꯎꯕꯤꯕ꯭ꯔꯣ ꯔꯣꯌꯦꯜ ꯁꯥꯛꯇꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯈꯔ ꯇꯥꯡꯕꯗ ꯍꯥꯏꯔꯒꯅ ꯀꯤꯡ ꯁꯥꯏꯖꯀ ꯒꯣꯜ ꯐ꯭ꯂꯦꯛꯀ ꯈꯛꯇ ꯉꯥꯏꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯤꯡ ꯁꯥꯏꯖ ꯎꯄꯨ ꯑꯃ ꯄꯤꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯀꯩꯅꯣ ꯉꯁꯤꯗꯤ ꯁꯥꯔꯁꯦ ꯑꯉꯥꯡꯁꯤꯡꯒ ꯑꯃꯗ ꯊꯥꯔꯛꯇꯅ ꯏꯁꯥꯅ ꯑꯣꯏꯅ ꯂꯥꯛꯄꯤꯔꯦꯅꯦ ꯍꯣꯏ ꯍꯣꯏ ꯏꯇꯩꯃ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯈꯔ ꯌꯥꯝꯃꯕ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯁꯨ ꯋꯥꯔ ꯃꯥꯜꯂꯦꯅ ꯂꯣꯏꯅ ꯄꯣꯊꯥꯅꯍꯧꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯆꯠꯂꯒꯦꯅ ꯂꯥꯛꯑꯕꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯏꯇꯩꯃꯗ ꯀꯩꯅꯣꯝ ꯁꯨꯝ ꯍꯪꯅꯤꯡꯕ ꯁꯤꯗ ꯏꯇꯩꯃꯅ ꯑꯃꯨꯛ ꯂꯥꯟꯅ ꯂꯧꯕꯤꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯥꯔ ꯀꯔꯤ ꯋꯥꯅꯣ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯏꯇꯩꯃꯅ ꯈꯪꯕ ꯋꯥ ꯑꯣꯏꯔꯗꯤ ꯏꯇꯩꯃ ꯂꯣꯏꯅ ꯍꯥꯏꯖꯒꯦ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯏꯇꯩꯃ ꯁꯥꯔꯗꯤ ꯀꯧꯕꯤꯒꯅꯨ ꯅꯅꯥꯎꯒꯨꯝꯕꯅꯦ ꯑꯗꯨꯏ ꯁꯔꯨ ꯏꯆꯝ ꯆꯝꯅ ꯏꯕꯨꯡꯉꯣꯅ ꯍꯦꯛꯇ ꯀꯧꯕꯤꯌꯣ ꯍꯦꯔꯥ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯗ ꯅꯪꯅ ꯐꯅ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯗꯨꯛ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯄꯥꯏꯔꯤꯕꯨ ꯏꯇꯩꯃ ꯅꯨꯡꯉꯥꯏꯇꯦ 이때마 그리수 간비가노 아이기 마두수 이때마구만해 ꯍꯣꯏ ꯍꯣꯏ ꯑꯗꯣ ꯅꯪꯅ ꯍꯪꯒꯦꯕꯨ ꯀꯩ ꯋꯥꯅꯣ ꯁꯛꯍꯦꯟ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯈꯣꯠꯇꯨꯅ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯏꯛ ꯑꯥ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ 이때마 와리시 그이노니 아스 에이부 그마이 하이두노 칸드레다 ꯍꯦꯛꯇ ꯍꯥꯏꯌꯣ ꯏꯀꯥꯏꯒꯅꯣ ꯅꯪꯒꯤꯁꯤꯕꯨ ꯅꯨꯄꯤꯒꯤ ꯋꯥꯔꯅꯦ 아스 에이부 그마이 하이두노 칸드레다 호이 마니 이때마 누피기 와니 ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯃ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ ꯃꯥꯅ ꯍꯪꯗꯣꯏꯁꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯥꯖ ꯑꯣꯏꯔꯝꯗꯧ ꯃꯥꯟꯈ꯭ꯔꯦꯗ ꯑꯣ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯍꯪꯉꯣ
ꯑꯩꯁꯨ ꯃꯃꯤꯡ ꯃꯊꯥꯒꯗꯤ ꯈꯪꯕ ꯅꯠꯇꯦꯗ ꯏꯇꯩꯃ. ꯑꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯈꯪꯗꯣꯏꯕ? ꯅꯠꯇꯦꯅꯦ, ꯅꯨꯄꯤꯗꯨꯒꯤ ꯁꯑꯣꯡ ꯁꯕꯥꯟꯕꯨ ꯀꯃꯥꯏ ꯇꯧꯒꯦ? ꯏꯇꯩꯃꯗ ꯍꯥꯏꯌꯣ. ꯀꯅꯥꯅꯣ? ꯃꯁꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦꯕ. ꯑꯩꯅ ꯎꯕꯗ ꯃꯥꯒꯤ ꯁꯕꯥꯟꯗꯣ ꯃꯁꯥ ꯄꯥꯔꯞ ꯇꯧꯔꯒ ꯃꯁꯝꯗꯨꯅ ꯃꯈ꯭ꯋꯥꯡ ꯃꯄꯥ ꯌꯧꯔꯞ ꯇꯧꯕꯅꯤ. ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯀꯨꯝꯕꯗꯤ ꯁꯨꯔꯝꯃꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯃꯥꯏꯗꯨꯗꯤ ꯐꯖꯅ ꯎꯗ꯭ꯔꯤ. ꯀꯩꯅꯣꯅꯦ, ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯅꯔꯒ ꯃꯃꯥꯏ ꯎꯗ꯭ꯔꯤ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯃꯥꯅ ꯆꯠꯈꯤꯕꯅ ꯍꯥꯟꯗꯅ ꯎꯍꯧꯗ꯭ꯔꯤꯔꯥ? ꯅꯠꯇ꯭ꯔꯒ ꯀꯃꯥꯏ ꯇꯧꯕꯅꯣ? ꯅꯠꯇꯦ ꯏꯇꯩꯃ. ꯃꯥꯗꯣ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯃꯥꯏꯗꯣ ꯐꯤ ꯑꯃꯅ ꯑꯗꯨꯝ ꯈꯨꯝꯖꯤꯜꯂꯤ. ꯑꯗꯨꯗ ꯎꯗꯕꯅꯤ. ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯏꯇꯩꯃ ꯈꯪꯂꯥꯛꯄ꯭ꯔꯣ? ꯃꯦꯝꯃ ꯉꯥꯏꯍꯥꯛꯇꯤ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩ. ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯆꯤꯡꯅꯔꯞ ꯇꯪꯅ ꯍꯟꯖꯤꯟ ꯑꯃꯨꯛ ꯍꯪꯂꯛꯏ. ꯏꯇꯩꯃ, ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯅ ꯍꯪꯉꯤꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕꯣ? ꯃꯦꯝ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯗꯣ ꯏꯕꯨꯡꯉꯣꯅ ꯍꯪꯉꯤꯁꯤꯕꯨ? ꯁꯛꯍꯦꯟꯅ ꯋꯥꯗ ꯇꯥꯞ ꯑꯣꯛꯂꯛꯏ. ꯏꯇꯩꯃ, ꯆꯤꯡꯅꯕꯤꯒꯅꯨ. ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯦ. ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯈꯪꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯏꯇꯩꯃ ꯍꯥꯏꯔꯒꯦ. ꯑꯗꯨꯕꯨ ꯋꯥꯔꯤꯁꯦ ꯀꯔꯝꯅ ꯇꯝꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ. ꯏꯇꯩꯃ, ꯋꯥꯔꯤꯁꯤꯕꯨ ꯑꯗꯣ ꯃꯥꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯃꯃꯤꯡꯕꯨꯗꯤ ꯊꯥꯖ ꯀꯧꯋꯦ. ꯃꯤꯡꯗꯣ ꯇꯥꯕꯗ ꯁꯛꯍꯦꯟ ꯁꯣꯟꯊꯥꯡꯅꯅ ꯀꯅꯥꯁꯨ ꯇꯥꯍꯟꯗ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯜꯂꯤ. ꯑꯣ, ꯊꯥꯖ. ꯐꯖꯩ, ꯌꯥꯝꯅ ꯐꯖꯩ. ꯇꯁꯦꯡꯅ ꯅꯪꯁꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯊꯥꯖꯅꯤ. ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯪꯒꯤ ꯀꯔꯝꯕꯅ ꯇꯧꯅ ꯑꯩꯕꯨ ꯅꯅꯥꯛꯇ ꯑꯁꯨꯝ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯔꯤꯕ? ꯁꯛꯍꯦꯟꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯦꯝꯃꯅ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯗꯣ ꯃꯃꯤꯡꯅ ꯂꯩꯍꯥꯎ ꯀꯧꯏ. ꯃꯁꯛꯇ ꯃꯆꯨꯗ ꯂꯩꯍꯥꯎꯗ ꯂꯩꯍꯥꯎꯅꯤ. ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯁꯨ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦ. ꯁꯛꯅ ꯐꯖꯔꯤꯕ, ꯋꯥꯉꯥꯡ ꯈꯣꯡꯗꯥꯅ ꯅꯨꯡꯁꯤꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯍꯥꯎꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤꯅꯦ. ꯃꯇꯝꯗꯣ ꯊꯥꯖꯅ ꯆꯍꯤ 3-4ꯒ ꯁꯨꯔꯛꯄ ꯑꯗꯥꯏꯗꯅꯤ. ꯐ꯭ꯂꯥꯁꯕꯦꯛ. ꯃꯃꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯍꯣ, ꯇꯥꯔꯦ ꯇꯥꯔꯦ. ꯂꯥꯛꯑꯣꯅꯦ, ꯊꯦꯡꯉꯤꯅꯦ ꯅꯪꯕꯣ. ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ. ꯃꯤ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯅꯤꯅꯦ. ꯍꯣꯏ, ꯂꯥꯛꯑꯦ. ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ ꯇꯥꯟꯖꯥꯁꯤꯗ? ꯉꯥꯔꯤ ꯈꯔ ꯂꯩꯔꯨꯕꯅꯦ. ꯑꯥꯗꯗꯤ ꯍꯦꯛ ꯌꯧꯈꯤꯕꯒ ꯊꯥꯎ ꯉꯥꯛꯇꯅꯤ ꯆꯥꯔꯨꯗꯣꯏꯗꯣ. ꯉꯥꯔꯤꯁꯦ ꯈꯔ ꯍꯥꯞꯆꯤꯟꯈ꯭ꯔꯗꯤ ꯃꯔꯛꯇ ꯏꯔꯣꯟ ꯂꯥꯛꯂꯣꯟꯕꯁꯨ ꯆꯥꯕ ꯌꯥꯏꯗꯅ. ꯍꯣꯏꯅꯦ. ꯐꯤꯔꯣꯜꯒꯗꯣ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ. ꯐꯔꯦ. 이치가 다나 코나다나 닝티나레 먹고 아이슈 고이로이다. ꯍꯣꯏ. 이헤 ꯆꯠꯂꯝꯗꯥꯏꯁꯤꯗ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯑꯝꯇꯪꯗꯤ ꯄꯝꯅꯤꯡꯕꯅꯤꯗ. ꯐꯔꯦ ꯇꯨꯝꯖꯔꯁꯅꯨ. ꯃꯣꯏ ꯕꯕꯥ ꯍꯧꯗꯣꯔꯛꯎꯔꯣ? ꯌꯥꯔꯦ ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯐꯖꯅ ꯂꯩꯔꯝꯃꯣ. ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯀꯞꯍꯟꯕ ꯌꯥꯗꯦꯀꯣ. ꯍꯣꯏ ꯀꯞꯍꯜꯂꯣꯏꯌꯦ. ꯑꯗꯣ ꯅꯪꯅ ꯃꯔꯛꯇ ꯄꯩꯁꯥ ꯅꯨꯡꯁꯥ ꯆꯤꯜꯂꯁꯨ ꯐꯣꯟ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ. ꯑꯩ ꯃꯤ ꯊꯥꯔꯛꯀꯦ. ꯍꯣꯏ. ꯑꯗꯣ ꯃꯣꯏ ꯕꯕꯥꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯐꯖꯅ ꯆꯠꯄꯤꯌꯨ. ꯑꯩꯗꯤꯅꯦ ꯊꯧꯕꯒ ꯆꯠꯇꯣꯏꯗꯣ ꯄꯨꯛꯅꯤꯡꯁꯦ ꯀꯌꯥ ꯂꯨꯝꯗꯦꯀꯣ. 마두 유 탁슬라가 까르냠 따이 하이나바니 마나비루누코 호이다 아이로이 강이 게더러게 강이 하이라가 낭이 홍나비 브랑 사우갓비도 떠고누 마두니 아이네 함나 바칼리세 사우로이다 말함 레이트나 미백도 북사우 사우야 브로 파레 아데데 샬로키게코 이시에데슈 카라이비요 아두부디 라아가 아둠 따마게 파레 샬로키게코 Matam khara lairaba tungda Leihao mapuroibada call tawi kuide Gopalsu phatpai khalaktuna
Hello. Moi baba. Haune. Ke hainin nangbo. Moi baba huzipu thabak suribo. Suru bane. Hojikudi jangai ye. Ado isha Thoibi de na yaugde ko. Hoi, yaudi ye. Ado moi baba na isa Thoibi gi wajabasidi kari da hairuni. Aikhoigadi no mata ningsingbiba nateba. Hai. Kaino ni masibo. Icha ge habada nangi ju saruk yauri bane. Hoida phagi tawbane. Phairese. Ai ngak tang chak chagi ge. Ado nangbu ke hainin phone tori sibo. Kaisu budi laiteda. Ngarang do aigi manglanda baba se yang wana uramba aduda kaidoba yauraba jano haidana sumna sum tawrapane. Hera mangi wabu ai kaisu tawde ko. Wakhal do yam hena su kanjan gano. Hoi ado moi baba su nasado narakani sang naina tumba saba tawbiyu ko. Hoi phairese. Kaisu ne thabak sek loiba ga la da bane. Thabak tubu kayam watlige loidoba. Yam dreda. Thama khai mukti legi doi male. Ado ine heng tholakpada nangi ke lebiyo ba. Aigidi laibidrasu yareda. Wahaiduna penjare. Yade. Leidoine. Iwani ne ngasi fawba asukuine yum palak pasida. Nangi ne haiduna ine ngasi fawba. Kari kumba masak thokba ama fawba laiba ngamdriye. Ado handakti soidana lairada bane kaino amade. Phairese. Aishu thame ko. Hoi, thamo. Present day. Wari se lina mema mapira chelai. Adubo makhazai ani yaudringaida makhutuna phat taihthoktuna wado makhatarai. Numituda Leihao ga sanakhiba wariduna mapuroibagi aroiba numit oiki. Wari do tabada sakhen thazabu hena nungshiba pharai. Kayada maraibak thikrabano khanbada ma thazabu uningbana masadu leita fam khangdri. Ado itema mataw karamna lekidabno. Aduga amaromda thazana mamai khumkibana karigi. Adugi su wari lei. Leihao gi mapuroibana thabak suriba mafamdo khara lapi. Hojikpudi lamdo kaubu kaukreda. Maga thabak zatminaba thauba hairiba nupatuga paisagi matangda yamna ningai sangdanaba jatni. Adudagi soidana khatnarakpada laikhidabane su hainai. Khangdeda tawrise. Leitaba lairaba haibasimaktabu wakat phamsu leita. Isumsumna adumak mathong khangdana suru naisilaga tokredana. Asumna lairingaida chawbasu. Sir. Akhoina ni somda sa leram dawduda katom chakra ge ne koi thi thiramine. Adubu sida muktang chalaga yengu ki lakpane. Sa lem yam phara. Aibu angang macha dawna noi mayamna mukthi neba. Hoi. Ai haibudi haramdre. Ta chabu hoi pothana hobududa churupse legen adum laabane. Aduda tan charena itemada wari ama sum hangambanida. Hoi sir. Chawbasu wa makhatadi. Sakhen hangliba wadu thazagi wa oiramgani khanduna nakanda lairiba tuladuda tapna famthai. Itema makhata biro. Me mana warido makha samtharai. Hoi. Mapuroibana laikhidraba matung sahi amamuk hairakpa adaida numito laikai sida lila ama lei haidana mi ayamba chatnakhiba tanjani nongsu thili chui. Flashback. Leihao. Nang muta bro. Thongjam ta hango. Nupadu tharo leite khangbana khudong chaba silaunaba honarakpani. Leihao su machaga punna hitlambadagi khonjeladu tabada haifekti khanjane aduga machinda sumna soli.
ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯗꯨꯕꯨ ꯂꯤꯂꯥ ꯌꯦꯡꯐꯝꯗꯒ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯩꯕꯨ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯁꯤꯔꯅꯦ? ꯌꯦꯡꯉꯔꯣꯏꯗ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨꯅ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯀꯧꯔꯛꯏ. Leihao, Leihao, ꯇꯥꯕ꯭ꯔꯣ Leihao? ꯍꯣ, ꯀꯅꯥꯅꯣ? ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯅꯦ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ. ꯑꯔꯨꯕ ꯄꯥꯎ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯦ. ꯑꯔꯨꯕ ꯄꯥꯎꯅꯦ, ꯃꯤ ꯇꯥꯕ ꯌꯥꯔꯣꯏꯕ. ꯀꯩ ꯄꯥꯎꯅꯣ? ꯊꯣꯡ ꯍꯥꯡꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩ ꯇꯥꯔꯤꯌꯦ. ꯍꯧꯖꯤꯛ ꯍꯥꯏꯗꯕ ꯌꯥꯗꯕ ꯋꯥꯅꯦ. ꯅꯣꯏ ꯊꯔꯣꯒꯤ ꯋꯥꯅꯦ. ꯑꯣ, ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯣꯏꯔꯒꯗꯤ ꯅꯨꯡꯗꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯐꯖꯅ ꯈꯟꯅꯁꯦ. ꯐꯔꯦ, ꯅꯪꯅ ꯊꯣꯡ ꯍꯥꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯦꯀꯣ. ꯋꯥꯗꯣ ꯇꯥꯕꯗ ꯂꯩꯍꯥꯎ ꯃꯥꯅ ꯈꯜꯂꯝꯕꯗꯨꯒ ꯍꯥꯏꯐꯦꯠ ꯆꯥꯟꯅꯗꯕꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ. ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯤꯗꯨ ꯐꯠ ꯏꯟꯁꯤꯜꯂꯤ. ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯅꯤꯛꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯅꯝꯃꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯂꯩꯍꯥꯎ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯈꯟꯊꯕ ꯅꯪꯗ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯉꯤ. ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯩꯍꯥꯎꯗꯨ ꯏꯉꯛ ꯉꯛꯅ, ꯇꯥꯊꯧꯕ, ꯉꯁꯤꯁꯨ ꯅꯪ ꯃꯐꯝꯁꯤꯗ? ꯏꯄꯨꯔꯣꯏꯕꯒꯤ ꯍꯋꯥꯏ ꯂꯧꯕ ꯄꯦꯟꯗ꯭ꯔꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯂꯧꯒꯦ ꯂꯥꯛꯏꯕꯅꯣ? ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯅꯨꯃꯤꯗꯥꯡꯅꯤ. ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯅꯤ. ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯏꯅꯝꯃꯒꯤ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯈꯤꯗꯥꯏꯅꯦ? Leihao, ꯉꯥꯏꯈꯣ. ꯅꯪ ꯁꯥꯎꯒꯦꯔꯣ? ꯊꯔꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯀꯔꯤ? ꯏꯅꯝꯃꯕꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ? ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯃꯒ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯀꯔꯤ? ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ. ꯑꯩ ꯃꯈꯥ ꯇꯥꯅ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ. ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯦ? ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? Leihao, ꯅꯪ ꯑꯝꯇ ꯇꯞꯊꯈꯣ. ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯃꯨꯟꯅ ꯇꯥꯎ. ꯁꯤꯅ ꯅꯪꯒꯤ ꯑꯃꯗꯤ ꯅꯆꯥꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ. ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯔꯁꯤ ꯀꯩꯗꯧꯔꯒꯦ? ꯂꯩꯍꯥꯎꯗꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯗꯨꯅ ꯃꯃꯤꯠꯇ ꯏꯔꯥ ꯈꯖꯤꯛ ꯆꯦꯜꯂꯛꯏ. ꯀꯔꯤ ꯍꯥꯏꯕ? ꯍꯧꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯊꯣꯛꯅꯔꯁꯦ ꯍꯥꯏꯕ? ꯐꯔꯦ, ꯑꯩ ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯔꯒꯦ. ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕꯗꯣ ꯏꯐꯝꯗ ꯁꯤꯟꯅꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦꯅ ꯄꯪꯉꯥꯡ ꯉꯥꯡꯒꯅꯨ. ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯗꯕ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯟꯕ ꯖꯤꯕꯅꯤ ꯅꯪꯗꯤ. ꯆꯠꯄꯤꯈ꯭ꯔꯣ. ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕꯤꯔꯅꯣ. ꯋꯥꯗꯣ ꯇꯥꯕꯗ ꯊꯧꯕ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ, ꯇꯥꯅꯤꯡꯗꯦ Leihao. ꯁꯤꯈꯤꯕ ꯃꯤ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯏ ꯇꯥꯔꯝꯃꯣꯏ. ꯑꯗꯨꯕꯨ ꯅꯪꯅ ꯅꯄꯨꯔꯣꯏꯕꯗꯣ ꯌꯥꯝꯅ ꯎꯅꯤꯡꯂꯕꯗꯤ ꯅꯅꯥꯛꯇ ꯃꯥ ꯂꯥꯛꯄꯗꯤ ꯉꯝꯃꯣꯏ. ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪꯕꯨ ꯊꯥꯕꯗꯤ ꯉꯝꯒꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅꯤꯅ ꯃꯗꯨꯃꯛꯇꯤ ꯇꯧꯕꯤꯔꯣꯏꯗ. ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯅꯁꯛꯇꯨꯅ ꯉꯥꯡꯊꯣꯔꯛꯏꯕ ꯋꯥꯗꯣ ꯄꯛꯆꯗꯦꯍꯦ. ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯤꯍꯥꯠꯄ ꯑꯣꯏꯍꯟꯒꯅꯨ. ꯁꯨꯞꯅꯇꯪꯒꯤ ꯑꯩꯗꯤ ꯅꯪꯒꯤ ꯂꯩꯍꯥꯎ ꯂꯩꯅꯝꯗ ꯉꯥꯎꯖꯕ ꯈꯛꯇꯅꯤ. ꯀꯩꯗꯧꯔꯨꯅꯤ? ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯥꯒꯤꯗꯃꯛ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯪꯅ ꯅꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯗꯣ ꯄꯥꯝꯃꯨꯏ. Leihao, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ. ꯑꯗꯨꯒ ꯑꯃꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯅꯤ ꯍꯥꯏꯔꯕꯅꯤꯅ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯇꯥꯔꯦꯗꯅ. ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯧꯕ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ. ꯂꯩꯍꯥꯎꯁꯨ ꯃꯅꯤꯡ ꯈꯖꯤꯛ ꯍꯟꯗꯨꯅ,
Nang chaksilakano. Tathoba. Nang chaksilakano haibane. Kaigumba. Aina haibasi yadraba. Nangbu laikai tanaba laugani. Kari, na hojikida. Laikai tanaba laugani haiba. Thoibadu machin khajik chingduna noklaga. Lauro haibani. Leihao upaidi leita khonjel khajik thokna kapi aduga makhut ani dolona duna. Tathoba. Nang atumay tauno. Piiba isa sige. Kalaga. Ay bomta nung CBO. Tathoba. Si. Ay khairamta na hay sake. Leihao. Nang munung shibagine. Ay nga saydagi hairish. Nang bab ta dramal. Kari gumba ina haiba shiyarba. Na punji chupa. Na mana sa nuwai na thamigani. Ay bu thajaw. Tathoba. Bab singa daba wahay dadi. Ay ngonda amuha na haibigano. Ay. Sira baso. Madumadi yaba sa ngam moye. Ay bungang piyo Tathoba. Fare. Asuk fajana ay na haiba sida yadrabani na. Nang inung shibado. Mullaga lawba tare dana. Gashi fawda. Thawna ningkiwa poshamata. Thungdana toki dreba shay. Nang khangjin bafai. Leihao na wa makha taba nang dringai Thoibana khudang do tap pharai aduga manakta khajik chingsinduna I karaba mityeng duga loinana saram chat na ba honarai. Leihao makhutto nan thoknaba phana kannadi hotna jarabasu pangal ani dudi khetna manbana karisu upai leikhide. Famungda ningai dana tumliba taibangi mirol khangdriba thaja mataw aduda khonjel thokna kappi. Mama. Nang kaida laige. Ay amna kiye mama. Mama, nang kaida laige. Sa Thoibi. Mama sida laiye. Tathoba. Ay bamda tathopiyo. Se. Tathoba. Fattaba migidi hidak leite haigum Thoiba kaplibadu karishu thoksada nupi adubu laktana intorai. Leihao du leimaida mamaidu upsinduna tai. Thoiba mingonda haidokrani khanduna mama machabu hatke haina lepkhre. Thoiba khonglei thuna mapanda tholaktuna thongdu chetna lonsili aduga ina kupayum adubu mai thaba horai. Leihao du pikliba machabu konduna upai leita leimaida famtharaga o khongna kapchei. Tanja aduda leikai adugi lila yenguba mayamdu hanarakpada yumaduna oiramliba phibamdu ubada mahai chensinaraktuna mama machabu kandanaba hotnari. Present day wari adu lina mema thamoi shokna kappi. Ibungo, sini. Moigi wari haibo. Thaudok to. Akibagi masakni. Ngarang ta thokpago. Hojik phauba. Leihao na numitudi oiki basakpamdo. Mitsida sangsang uri. Wadu tabada sakhen khangsau saugalaktuna. Dema, saga pangkhak urba nupadudi kamai tokhrage. Mi phatado. Mapunsi supa jail de laikhre. Aikhoina haiphet tabadadi sikhre haina sutai. Adubu sidadi pusan handrabanina chapsabadi khangre. Chawbana wadu tap oklai. Karino ne tari ba pausi. Onthuk na nungai khidreda. Ado nupi masaduna kanaga leiba. Mama dudi khudakta dum leikhidrabo. Matam kharabudi ICU da leirame. Adubu kanba ngamdana adum leikhidreda. Mana mathakta upsilaga leiduna
ꯃꯆꯥꯅꯨꯄꯤꯕꯨꯗꯤ ꯀꯟꯕꯤꯔꯝꯃꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯁꯤꯒꯤ ꯂꯝꯄꯥꯛ ꯃꯆꯥꯁꯤꯗ ꯁꯤꯡꯖꯨ ꯌꯣꯜꯂꯤꯕ ꯅꯨꯄꯤꯁꯦ ꯊꯥꯖꯒꯤ ꯃꯅꯦꯅꯦ ꯑꯁꯤꯅ ꯃꯌꯨꯝ ꯐꯥꯎꯕ ꯄꯥꯟꯗꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯏꯕꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯗ ꯑꯉꯥꯡꯁꯤꯒꯤ ꯃꯃꯥꯏ ꯅꯥꯝꯃ ꯑꯃ ꯈꯔ ꯊꯤꯅ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯗꯅꯦ ꯃꯥꯅ ꯏꯀꯥꯏꯗꯅ ꯐꯤ ꯑꯃꯅ ꯑꯗꯨꯝ ꯈꯨꯝꯖꯤꯜꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯊꯧꯗꯣꯛꯅꯤꯗ ꯄꯨꯟꯁꯤꯁꯤꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯣ ꯁꯤꯡꯖꯨ ꯌꯣꯜꯂꯤꯕ ꯑꯍꯟꯁꯦ ꯃꯥꯒꯤ ꯃꯅꯤ ꯑꯣꯏꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯁꯛꯍꯦꯟꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯏꯇꯦꯃ ꯃꯥꯒꯤ ꯃꯃꯥꯏꯗꯨꯕꯨ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯄꯖꯥꯠꯅꯣ ꯂꯥꯌꯦꯡꯕꯗꯒ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯁꯣꯛꯄꯕꯨꯗꯤ ꯅꯠꯇꯦꯗ ꯁꯔꯖꯔꯤ ꯃꯆꯥ ꯑꯃꯕꯨꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯅꯤ ꯇꯧꯕꯗꯤ ꯏꯅꯝꯃ ꯊꯔꯣꯅ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯒ ꯂꯥꯌꯦꯡꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤꯕꯅꯤ ꯑꯗꯣ ꯌꯥꯔꯒꯗꯤ ꯏꯇꯦꯃ ꯃꯥꯒꯤ ꯂꯥꯌꯦꯡꯕꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯑꯩ ꯇꯧꯖꯒꯦ ꯍꯥꯏꯕꯕꯨ ꯃꯣꯏꯅ ꯀꯔꯤ ꯈꯟꯕ ꯍꯥꯏꯕꯗꯣ ꯏꯇꯦꯃꯅ ꯑꯝꯇꯪ ꯈꯪꯗꯣꯛꯄꯤꯒꯦꯔꯥ ꯉꯁꯤ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯏꯇꯩꯃ ꯊꯥꯖꯗꯦ ꯌꯥꯅꯕꯗꯣ ꯏꯇꯦꯃꯅ ꯈꯔ ꯑꯝꯇ ꯁꯤꯟꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯩꯒꯤꯁꯦ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯆꯨꯝꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯏꯇꯩꯃ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒꯗꯤ ꯌꯦꯡꯒꯦ ꯑꯗꯣ ꯊꯥꯗꯤ ꯊꯥꯖꯗꯦꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯦꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯑꯗꯣ ꯌꯥꯅꯕꯗꯤ ꯏꯇꯦꯃꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯏꯇꯩꯃ ꯌꯦꯡꯒꯦ ꯑꯗꯨꯗꯤ ꯏꯇꯦꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯁꯛꯍꯦꯟꯗꯨ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯒꯤ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯥꯡꯊꯈꯤꯕꯒꯨꯝ ꯈꯪꯌꯥꯡ ꯌꯥꯡꯏ ꯅꯦꯅꯥ ꯇꯥꯕꯒꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯆꯥꯎꯕꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ ꯄꯥꯔꯤꯗꯨ ꯃꯣꯃꯣꯟ ꯇꯧꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯗꯨꯅ ꯋꯥꯈꯜꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯅꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯌꯥꯛꯇ꯭ꯔꯒꯅ ꯀꯝꯗꯧꯕ ꯊꯥꯖ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯛꯅꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯕꯁꯨ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯁꯛꯁꯦ ꯍꯦꯛ ꯎꯕꯒ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯕꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯔꯥꯡꯅꯍꯜꯂꯦ ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯡꯗꯕ ꯇꯥꯔꯕ꯭ꯔꯅꯦ ꯍꯦꯔꯥ ꯁꯤꯔꯁꯤ ꯆꯪꯉ ꯆꯪ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯃꯪꯂꯦꯝꯅ ꯃꯈꯨꯠꯇꯨꯗ ꯆꯦ ꯑꯃ ꯄꯥꯏꯗꯨꯅ ꯇꯍꯥ ꯇꯍꯥ ꯀꯧꯔꯛꯏ 이붕어, 이붕어, 낭부 따브로. ꯄꯥꯔꯤꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯕꯕꯥ ꯀꯩ ꯍꯥꯏꯒꯦ 라오네 낭보, 마파안담도 톨로. ꯀꯩ ꯍꯥꯏꯒꯦꯕ ꯄꯥꯔꯤꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯕꯕꯥ ꯀꯩ ꯍꯥꯏꯒꯦ ꯌꯦꯡꯉꯣꯍꯦ ꯅꯪꯅ ꯌꯥꯎꯈꯤꯕ ꯊꯕꯛꯇꯣ ꯍꯥꯏꯗꯣꯛꯑꯦ ꯋꯥꯅꯦ ꯁꯤꯁꯤꯗ ꯌꯥꯎꯔꯤꯁꯤ ꯌꯦꯡꯉꯣ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯅꯃꯥꯗꯤ ꯈꯪꯗꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤꯡꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯋꯥꯅꯦ ꯄꯥꯔꯤꯗꯨ ꯆꯦ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯑꯌꯥ ꯕꯕꯥ ꯑꯩ ꯌꯥꯎꯔꯦ ꯕꯕꯥ ꯏꯆꯥ ꯌꯥꯎꯔꯕꯅꯦ ꯍꯥꯏꯁ ꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕꯕꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯉꯥꯎꯕꯁꯤꯗꯤ ꯄꯥꯔꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯔꯦꯡꯕꯥꯟꯗ ꯐꯨꯔꯤꯠ ꯑꯃ ꯌꯥꯟꯁꯤꯜꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯃꯪꯂꯦꯝ ꯃꯆꯥꯕꯨ ꯈꯝꯂꯛꯂꯝꯃꯤ ꯄꯥꯔꯤꯗꯨ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯃꯪꯂꯦꯝꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯍꯥꯏ ꯉꯥꯏꯈꯣꯅꯦꯍꯦ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠꯂꯤꯗꯨꯅ ꯑꯁꯤꯗꯅꯦ ꯕꯕꯥ ꯅꯪꯅꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯕꯥꯞ ꯇꯥꯎꯀꯣ
ꯄꯥꯔꯤꯗꯨ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯃꯪꯂꯦꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯦꯟ ꯇꯥꯅ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯕ ꯌꯥꯗꯦꯅꯦꯁꯦ ꯃꯃꯥꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯁꯤꯅ ꯍꯦꯛ ꯊꯣꯛꯈꯤꯕꯁꯤꯗ ꯀꯗꯥꯏꯗꯒꯤ ꯃꯤꯋꯥ ꯃꯌꯥꯝ ꯑꯃ ꯃꯀꯣꯛꯁꯤꯗꯅꯦ ꯍꯟꯖꯤꯜꯂꯒ ꯍꯜꯂꯛꯇꯧꯔꯤꯕꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯕꯤꯅꯥꯗꯨ ꯉꯥꯡꯗꯅ ꯆꯪꯂꯛꯏ꯫ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯃꯁꯤ ꯑꯉꯥꯡꯁꯤꯒꯤ ꯍꯛꯇꯛꯇ ꯑꯩꯁꯦ ꯃꯤꯃꯥꯡ ꯐꯝꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯣꯏꯗ ꯆꯪꯒꯅꯨ ꯍꯥꯏꯕꯁꯤꯗ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯕ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯃꯪꯂꯦꯝ ꯕꯤꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯅꯪꯅ ꯉꯥꯡꯗꯅ ꯑꯃꯨꯛ ꯆꯪꯉꯛꯏꯗꯨꯅ? ꯅꯆꯥ ꯅꯨꯄꯥꯒꯤ ꯋꯥꯅꯦ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯑꯁꯤꯕꯣ? ꯈꯪꯗꯦꯅꯦ ꯁ꯭ꯋꯥꯏꯐꯥꯎꯇꯅꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣꯀꯣ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯃꯥꯒꯤ ꯊꯕꯛ ꯈꯜꯂꯛꯄꯗꯨꯗ ꯍꯔꯥꯎꯃꯟꯗꯅ ꯄꯥꯎ ꯇꯝꯕ ꯆꯠꯂꯤ ꯑꯣꯏꯔꯝꯅꯤ ꯋꯥꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯣꯏ ꯕꯕꯥ ꯃꯥꯒꯤ ꯊꯕꯛꯇꯣ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏꯗꯣꯛꯑꯦ ꯋꯥꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯣꯏ 5 ꯌꯥꯎꯔꯛꯑꯦ꯫ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ꯫ ꯀꯥꯟꯅꯗꯦ ꯃꯣꯏ ꯕꯕꯥ ꯏꯆꯥꯁꯦ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯅꯆꯥ ꯅꯨꯄꯥꯁꯦ ꯀꯥꯔꯟ ꯐꯨꯔꯛꯑꯅꯤ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯂꯨꯍꯣꯡꯕꯤꯅꯕ ꯇꯧꯔꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯝꯃꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯕꯗꯣ ꯇꯧꯒꯅꯨꯀꯣ ꯐꯖꯅ ꯊꯦꯝꯅꯧꯗꯅ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯃꯉꯣꯟꯗ ꯀꯂꯪꯀꯥ ꯁꯤꯡꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ꯫ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯗꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯣꯏꯅ ꯉꯥꯡꯉꯨꯔꯁꯤꯔ ꯐꯥꯎ ꯈꯜꯂꯝꯃꯕꯅꯤ꯫ ꯍꯥꯏ ꯃꯗꯨ ꯌꯥꯗꯦꯀꯣ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯅꯠꯇꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯕꯥꯅꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗ꯭ꯔꯤꯕ ꯃꯈꯩꯅꯦ ꯋꯥ ꯑꯃꯇ ꯍꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏꯁꯦ ꯑꯗꯣ ꯃꯣꯏ ꯕꯕꯥ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯇꯔꯨꯕꯤꯗꯣ ꯑꯣꯏꯅꯕꯨ ꯄꯥꯝꯃꯤꯗ꯫ ꯑꯗꯨꯁꯨ ꯌꯥꯏꯅꯦ ꯐꯔꯦ ꯁꯤꯒꯤ ꯋꯥꯁꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯏꯆꯥ ꯊꯕꯛ ꯈꯜꯂꯛꯄꯒꯤ ꯀꯔꯤꯅꯣ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃꯗꯤ ꯆꯥꯁꯤꯗꯅ꯫ ꯑꯗꯨꯗꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯑꯣꯏꯅ ꯏꯟ ꯊꯥꯔꯒ ꯐꯥꯔꯁꯦ꯫ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯁꯣꯝꯗ ꯄꯥꯔꯤꯗꯨ ꯊꯔꯣꯒꯤ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯑꯗꯣꯝꯗ ꯇꯍꯥ ꯂꯥꯛꯇꯨꯅ ꯊꯥꯖꯕꯨ ꯀꯧꯔꯛꯏ꯫ ꯊꯥꯖ ꯗꯄꯥꯔꯤ ꯀꯩ ꯍꯥꯏꯒꯦ ꯑꯁꯨꯛ ꯌꯥꯝ ꯐꯦꯡꯅ ꯂꯥꯛꯏꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥ? ꯄꯥꯔꯤꯗꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯁꯠ ꯐꯝꯊꯩ꯫ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯂꯥꯛꯏꯅꯦ꯫ ꯄꯥꯔꯤ ꯀꯔꯤ ꯄꯥꯎꯅꯣ ꯏꯅꯦꯁꯨ ꯇꯥꯅꯤꯡꯈ꯭ꯔꯦꯗ ꯅꯪꯒꯤ ꯄꯥꯎꯁꯦ꯫ ꯇꯔꯨꯕꯤꯅ ꯑꯃꯨꯛ ꯃꯔꯛ ꯐꯠ ꯊꯠꯇꯨꯅ ꯑꯁꯦꯡꯕ ꯗꯥꯄꯥꯔꯤꯒꯤ ꯄꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯣꯏ ꯃꯥꯜꯂꯤꯀꯣ꯫ ꯑꯗꯨ ꯗꯥꯄꯥꯔꯤ ꯀꯩ ꯄꯥꯎꯅꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ꯫ ꯑꯗꯨꯕꯨꯔꯣ ꯑꯩꯒꯤ ꯊꯕꯛꯇꯣ ꯍꯥꯏꯗꯣꯛꯑꯦ꯫ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯈꯜꯂꯛꯑꯕ ꯅꯠꯇ꯭ꯔꯣ? ꯈꯜꯂꯛꯑꯦ꯫ ꯑయ్ꯌꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯍꯣꯏꯅꯦ ꯅꯪꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯏꯅꯦꯁꯨ ꯅꯨꯡꯉꯥꯏꯅꯦ꯫ ꯁꯦꯁ ꯃꯤ ꯃꯆꯥꯗꯤ ꯄꯨꯂꯤꯁꯀ ꯑꯣꯏꯈꯤꯗꯣꯔꯦꯀꯣ꯫ ꯑꯁ ꯌꯥꯔꯦꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯣ꯫ ꯈꯥꯏꯕ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯅꯦ꯫ ꯑꯗꯣ ꯊꯕꯛ ꯈꯜꯂꯛꯄꯒꯤ ꯊꯥꯖ ꯏꯕꯥꯅꯤꯁꯨ ꯀꯩꯅꯣꯃꯗꯤ ꯄꯤꯖꯕ ꯌꯥꯕ ꯖꯥꯠꯅꯤ꯫ ꯄꯤꯖꯗꯣꯏꯅꯤ ꯀꯩꯅꯣ ꯅꯠꯇꯦꯅꯦ ꯅꯈꯣꯏꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ? ꯇꯔꯨꯕꯤꯒꯤ ꯋꯥꯗꯨꯗ ꯊꯥꯖ ꯍꯥꯏꯔꯨꯅ ꯍꯥꯏꯒꯨꯝ ꯈꯨꯖꯤꯟꯅ ꯈꯪꯁꯤꯛ ꯁꯤꯛꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯇꯔꯨꯕꯤꯗꯨ ꯏꯈꯪ ꯈꯪꯅ ꯑꯌꯣ ꯍꯤꯡꯆꯥꯕꯤ ꯀꯩꯅꯣ ꯌꯥꯝ ꯅꯥꯏꯌꯦ꯫ ꯊꯥꯖ ꯀꯩꯝꯇ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯂꯧꯈꯠꯂꯛꯏꯗꯨꯅ? ꯇꯔꯨꯕꯤꯁꯨ ꯂꯠ ꯇꯧꯅ ꯀꯩꯅꯣꯅꯦ ꯇꯤꯜꯂ ꯈꯪꯗꯤꯌꯦ ꯈꯨꯗꯥꯡꯁꯤꯗ ꯌꯥꯝ ꯀꯟꯅ ꯆꯤꯛꯂꯛꯏꯕ꯫ ꯅꯥꯕ꯭ꯔꯣ? ꯅꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯁꯤꯛꯑꯒ꯫
ꯀꯛꯆꯤꯡ ꯑꯅꯥꯕꯤꯗꯣ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯣꯏꯔꯝꯅꯤ ꯇꯔꯨꯕꯤ ꯈꯔ ꯐꯔꯕ꯭ꯔꯣ ꯅꯪꯕꯣ ꯍꯣꯏꯅꯦ ꯈꯔꯕꯨꯗꯤ ꯐꯔꯦ ꯍꯧꯒꯠꯂꯒ ꯀꯔꯤ ꯀꯔꯤ ꯂꯩꯒꯦꯗꯣ ꯌꯦꯡꯉꯨꯗꯅ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯄꯥꯔꯤꯗꯨ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯋꯥꯗꯨ ꯐꯠ ꯁꯝꯖꯤꯜꯂꯛꯏ ꯑꯁ ꯌꯥꯔꯦꯁꯦ ꯅꯣꯏꯅꯤꯒꯤꯗꯣ ꯀꯗꯔꯅꯦ ꯈꯪꯉꯦ ꯑꯗꯨ ꯁꯔꯨꯛꯅꯦ ꯐꯤꯔꯣꯜ ꯂꯣꯏꯁꯜꯂꯣ ꯑꯗꯨꯒ ꯐꯥꯁ ꯐꯨꯗꯇ ꯑꯆꯥꯄꯣꯠ ꯆꯥꯊꯔꯨꯔꯁꯦ ꯗꯥ ꯄꯥꯔꯤ ꯐꯥꯒꯤ ꯇꯧꯕꯅꯦ ꯆꯥꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ ꯁꯤꯗ ꯑꯗꯨꯝ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯔꯁꯦ ꯑꯁ ꯌꯥꯔꯣꯏꯌꯦ ꯆꯥꯔꯨꯗꯣꯏꯅꯦ ꯅꯠꯇꯦ ꯅꯣꯏꯒꯤꯁꯦ ꯑꯩ ꯀꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯅꯦ ꯀꯤꯔꯤꯔꯥ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯅꯠꯇ꯭ꯔꯒ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ ꯏꯅꯦ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦꯀꯣ ꯗꯥ ꯄꯥꯔꯤ ꯉꯁꯤꯒꯤꯗꯤ ꯇꯣꯛꯑꯁꯦ ꯀꯣꯟꯅ ꯆꯥꯔꯁꯦ ꯑꯁ ꯌꯥꯔꯣꯏꯌꯦ ꯆꯥꯔꯨꯗꯣꯏꯅꯦ ꯅꯣꯏꯒꯤꯁꯦ ꯏꯅꯦ ꯀꯤꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯆꯠꯄ ꯇꯟꯕꯩꯔꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯗꯥ ꯄꯥꯔꯤ ꯅꯕꯨ ꯐꯠꯇꯕ ꯇꯧꯅꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯍꯥꯏꯕꯅꯦ ꯐꯔꯦꯁꯦ ꯗꯥ ꯄꯥꯔꯤꯅ ꯄꯤꯖꯅꯤꯡꯉꯗꯤ ꯇꯔꯨꯕꯤ ꯏꯕꯥꯅꯤ ꯌꯥꯎꯗ꯭ꯔꯁꯨ ꯑꯆꯥꯄꯣꯠꯇꯣ ꯑꯗꯨꯝ ꯂꯩꯔꯛꯑꯣ ꯑꯗꯨꯒ ꯁꯤꯗ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯌꯥꯏꯗꯅ ꯗꯥ ꯄꯥꯔꯤ ꯅꯪ ꯁꯤ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯄꯥꯔꯤ ꯊꯥꯖꯅ ꯃꯉꯣꯟꯗꯒꯤ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯐꯥꯖꯤꯜꯂꯒ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯑꯩꯗꯤ ꯑꯥꯗ ꯆꯠꯂꯒ ꯅꯣꯏꯅ ꯑꯄꯥꯝꯕꯗꯣ ꯈꯜꯂꯒ ꯄꯤꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯗꯣ ꯅꯕꯥꯅꯤ ꯉꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯐꯠ ꯂꯩꯔꯒ ꯂꯥꯛꯀꯦꯕ ꯀꯩꯀꯩ ꯂꯩꯔꯣ ꯍꯥꯏꯅꯣ ꯄꯥꯔꯤꯗꯨ ꯊꯔꯣꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯨ ꯏꯅꯦꯒꯤꯁꯨ ꯆꯥꯅꯤꯡꯕ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ ꯑꯩ ꯄꯨꯟꯅ ꯂꯩꯔꯛꯀꯦ ꯑꯦ ꯄꯥꯔꯤ ꯏꯅꯦꯒꯤꯗꯤ ꯌꯥꯔꯦꯗ ꯑꯩꯈꯣꯏꯗꯤ ꯑꯍꯟꯁꯨ ꯑꯣꯏꯔꯕꯅꯤꯅ ꯀꯩꯁꯨ ꯆꯥꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯦꯗ ꯑꯗꯨ ꯏꯅꯦ ꯀꯩꯅꯣꯝꯇꯪꯗꯤ ꯍꯥꯏꯔꯛꯑꯣ ꯉꯁꯤꯁꯦ ꯑꯩꯅ ꯀꯩꯅꯣꯝꯇ ꯁꯨꯝ ꯄꯤꯖꯅꯤꯡ ꯇꯧꯕꯅꯦꯕ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯕꯣꯔꯥꯔ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯂꯩꯔꯛꯑꯣ ꯑꯗꯣ ꯗꯥ ꯄꯥꯔꯤ ꯑꯩꯈꯣꯏꯒꯤꯁꯨ ꯗꯥ ꯄꯥꯔꯤꯅ ꯍꯥꯎꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯂꯩꯔꯛꯑꯣ ꯅꯣꯏꯕꯨ ꯑꯩꯅ ꯈꯜꯂꯛꯄ ꯑꯃ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯅꯦ ꯊꯥꯖ ꯌꯥꯔꯅꯤꯌꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯉꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯁꯥꯎꯅꯤꯍꯦ ꯀꯩꯅꯣ ꯗꯥ ꯄꯥꯔꯤ ꯆꯥꯊꯒꯦꯅ ꯂꯩꯔꯀꯥꯟꯁꯤꯗ ꯀꯩꯗꯧꯕꯩ ꯉꯥꯏꯔꯝꯃꯣꯏꯗꯣꯏꯅꯣ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯁꯣꯝꯗꯅ ꯁꯛꯍꯦꯟꯗꯤ ꯊꯥꯖꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕ ꯅꯨꯃꯤꯠꯇꯒꯤ ꯃꯥꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯊꯔꯣꯒꯤ ꯁꯤꯡꯖꯨꯗꯨ ꯏꯇꯠ ꯇꯠꯇꯅ ꯑꯗꯨꯃꯛ ꯆꯥꯕ ꯍꯧꯔꯕꯅꯤ ꯐꯥꯏꯜꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯕ ꯇꯨꯡꯗ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯂꯛꯄꯗ ꯖꯦꯝꯁꯀꯤ ꯀꯣꯜꯁꯨ ꯂꯥꯛꯂꯤ ꯁꯛꯍꯦꯟ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯍꯜꯂꯣ ꯑꯁ ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯗ ꯀꯣꯜꯒ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦ ꯋꯥꯅꯤ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ ꯊꯕꯛꯅꯤ ꯑꯥꯗ ꯇꯧꯔꯤꯅꯤ ꯍꯣꯏꯅꯦ ꯑꯗꯣ ꯃꯐꯝꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯐꯝꯁꯤꯕꯨꯗꯤ ꯌꯥꯝ ꯏꯪꯅ ꯅꯨꯡꯉꯥꯏ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯆꯝꯃꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤꯁꯨ ꯑꯃ ꯌꯦꯡꯁꯤꯜꯂꯨꯗꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯦ ꯑꯗꯨꯕꯨ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯎꯈꯤꯕꯗꯒꯤ ꯑꯅꯤꯔꯛ ꯁꯨꯅ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯐꯪꯅꯕ ꯊꯤꯌꯨ ꯀꯩꯅꯣ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯆꯔꯥꯡꯅ ꯀꯣꯜ ꯇꯧꯕꯗ ꯅꯪꯅ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯃꯨꯛ ꯇꯧꯕꯗꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ ꯍꯥꯏꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅ ꯀꯣꯜꯒ ꯇꯧꯔꯛꯑꯒ ꯋꯥꯀꯠꯂꯛꯑꯝꯕꯅꯤ ꯑꯩꯗꯤ ꯀꯥꯎꯏꯅꯦ ꯑꯩ ꯀꯣꯜ ꯑꯝꯇ ꯇꯧꯒꯦꯁꯦ ꯑꯗꯨꯒ ꯀꯟꯐꯦꯁ ꯊꯥꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯛꯍꯦꯟ ꯃꯆꯟꯅꯨꯄꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯀꯟꯐꯔꯦꯟꯁ ꯊꯥꯔꯛꯏ ꯍꯜꯂꯣ ꯇꯥꯃꯣꯆꯣ ꯍꯥꯎ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯔꯤꯗꯨꯅ ꯀꯩ ꯍꯥꯏꯕ ꯍꯟꯗꯛꯁꯦ ꯇꯥꯃꯣꯆꯧ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯑꯗꯨꯒꯤꯅꯤ ꯇꯧꯕꯗꯤ ꯅꯪꯅ ꯇꯧꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯃꯩꯁꯨ ꯂꯥꯛꯇꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯄ ꯌꯥꯏꯗꯅ ꯖꯦꯝꯁꯅ ꯃꯔꯛ ꯐꯠ ꯊꯠꯇꯨꯅ ꯆꯔꯥꯡ ꯅꯣꯏ ꯇꯥꯃꯣꯆꯧꯅ ꯍꯥꯏꯔꯤꯗꯣ ꯃꯆꯤꯟ ꯊꯤꯔꯤꯅꯤꯀꯣ ꯑꯥꯗꯅꯦ ꯅꯅꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯂꯨꯃꯤꯉꯩꯗꯅꯦ ꯐꯣꯟ ꯇꯧꯔꯛꯄꯒ ꯀꯥꯎꯔꯤ ꯑꯣꯏꯔꯝꯅꯤ ꯑꯁ ꯌꯥꯔꯦꯗ ꯑꯉꯥꯡꯗ ꯑꯃꯨꯛ ꯈꯥꯏꯔꯅꯨ ꯀꯩꯗꯧꯔꯒꯦ ꯆꯔꯥꯡ ꯎꯔꯦꯗꯅ ꯋꯥ ꯊꯩꯗꯣꯏꯗꯣ ꯇꯥꯃꯣꯆꯣ ꯑꯁꯦꯡꯕꯔꯣ ꯗꯥ ꯖꯦꯝꯁꯅ ꯍꯥꯏꯔꯤꯁꯦ ꯑꯁ ꯌꯥꯔꯦꯁꯦ ꯅꯣꯏ ꯗꯥ ꯖꯦꯝꯁꯅꯕꯨ ꯅꯣꯡꯃꯇ ꯑꯁꯦꯡꯕ ꯉꯥꯡꯉꯦ ꯍꯥꯏꯕ꯭ꯔꯣ ꯃꯥꯗꯤꯅꯦ
ꯑꯁꯦꯡꯕ ꯉꯥꯡꯕ ꯅꯨꯃꯤꯠꯇ ꯁꯤꯗꯣꯏꯅꯤ ꯆꯤꯟ ꯊꯤꯔꯛꯀꯅꯤꯍꯦ ꯑꯗꯣ ꯇꯥꯃꯣꯆꯣ ꯅꯪꯅ ꯍꯜꯂꯛꯄꯗꯗꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯥꯃꯣꯆꯧ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯇꯥꯔꯦꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ ꯑꯩꯁꯨ ꯈꯪꯗꯦ ꯃꯣꯏꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯍꯥꯏꯐꯦꯠ ꯇꯥꯍꯧꯕꯒꯤ ꯋꯥꯅꯤ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏ ꯀꯥꯏꯅ ꯃꯇꯨꯡꯗ ꯑꯗꯨ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨꯀꯣ ꯐꯠꯇꯦꯕ ꯀꯣ ꯇꯥꯃꯣꯆꯣ ꯑꯁ ꯍꯣꯏꯗ ꯇꯥꯃꯣꯆꯧꯁꯨ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯕꯨ ꯌꯨꯝꯗ ꯂꯩꯇꯅ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ ꯑꯗꯨꯅꯦꯕ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯅꯪꯁꯨ ꯊꯝꯃꯣ ꯇꯥꯃꯣꯆꯧ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯗꯥ ꯖꯦꯝꯁ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ ꯊꯝꯃꯣ ꯊꯝꯃꯣ ꯑꯗꯣ ꯑꯉꯥꯡ ꯅꯪ ꯂꯩꯀꯥꯏ ꯀꯣꯏꯕꯗꯤ ꯌꯥꯗꯦꯀꯣ ꯍꯣꯏ ꯀꯣꯏꯔꯣꯏꯌꯦ ꯉꯥꯟꯊꯣꯏꯁꯨ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯑꯇꯩ ꯂꯥꯏꯔꯤ ꯍꯟꯗꯛ SIꯒꯤ ꯄꯣꯁ ꯈꯔ ꯍꯥꯏꯗꯣꯛꯄꯗꯣ ꯑꯗꯨꯗ ꯂꯣꯌꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯌꯧꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯈꯜꯂꯛꯑꯕꯅꯦ ꯑꯗꯣ ꯄꯥꯔꯇꯤꯗꯤ ꯅꯪ ꯂꯥꯛꯑꯒꯅꯦ ꯐꯖꯅ ꯇꯧꯔꯁꯦꯅ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯤꯕꯅꯤꯀꯣ ꯑꯦ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯅꯣꯏ ꯑꯗꯨꯝ ꯇꯧꯔꯣ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯑꯩ ꯂꯥꯛꯑꯒ ꯑꯃꯨꯛ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ